ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯖꯗꯣꯏꯅꯤ ꯄꯥꯟ ꯊꯣꯡꯉꯒ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯁꯩ ꯁꯛꯂꯛꯑꯣꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯁꯦ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯆꯒꯦ ꯇꯧꯖꯕꯅꯤ ꯑꯗꯣ ꯏꯁꯩꯁꯦ ꯍꯩꯖꯗꯅ ꯇꯧꯖꯕꯗꯤ ꯅꯠꯆꯗꯦ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯒꯤ ꯏꯟꯇꯔꯦꯁꯇ ꯑꯩ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯒꯦ ꯇꯧꯖꯕꯅꯤ ꯐꯖꯗ꯭ꯔꯕꯁꯨ ꯐꯖꯩꯑꯅ ꯑꯗꯨꯃꯥꯏꯅ ꯇꯥꯕꯤꯕ ꯇꯥꯔꯦ ꯑꯗꯣ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃ ꯁꯛꯆꯔꯒꯦ ꯍꯧꯖꯔꯒꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯅꯤ ꯈꯪꯅ ꯅꯨꯡꯁꯤꯔꯨꯏ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯉꯁꯤꯗꯤ ꯀꯥꯏꯅꯔꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯁꯤꯔꯥ ꯑꯁꯤꯔꯥ ꯊꯃꯣꯏ ꯅꯪꯒꯤ ꯑꯄꯦꯟꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯅꯤ ꯈꯪꯅ ꯂꯦꯞꯇꯅ ꯆꯥꯛꯂꯛꯄ ꯅꯤꯡꯉꯝꯗ ꯃꯩꯔꯤꯒꯤ ꯃꯩꯁꯥ ꯂꯥꯡꯕꯗ ꯈꯥꯡꯉꯝꯗ꯭ꯔ ꯊꯋꯥꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯤꯛꯅ ꯇꯦꯡꯊꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯍꯤꯛꯅ ꯇꯦꯡꯊꯕ ꯑꯁꯤꯔꯥ ꯊꯃꯣꯏ ꯅꯪꯒꯤ ꯑꯄꯦꯟꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯅꯤ ꯈꯪꯅ ꯏꯔꯩ ꯀꯜꯂꯕ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯏꯔꯛꯅꯅꯤ ꯈꯪꯅ ꯆꯣꯡꯊꯔꯨꯕꯅ ꯂꯨꯞꯈꯔꯦ ꯏꯔꯣꯅꯨꯡꯗ ꯄꯨꯟꯁꯤ ꯕꯁꯟꯇ ꯂꯨꯞꯈꯔꯦ ꯏꯔꯣꯅꯨꯡꯗ ꯄꯨꯟꯁꯤ ꯕꯁꯟꯇ ꯑꯁꯤꯔꯥ ꯊꯃꯣꯏ ꯅꯪꯒꯤ ꯑꯄꯦꯟꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯅꯤ ꯈꯪꯅ ꯅꯨꯡꯁꯤꯔꯨꯏ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯃꯇꯦꯛꯁꯦ ꯁꯛꯆꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯨꯛꯕꯥꯡ ꯇꯧꯖꯗꯣꯏꯅꯤ ꯄꯥꯟꯁꯦ ꯊꯣꯡꯖꯔꯒ ꯑꯗꯨꯃꯥꯏꯅ ꯃꯈꯥ ꯆꯠꯊꯖꯔꯛꯂꯒꯦ ꯌꯦꯔꯨꯝ ꯍꯧꯖꯅꯕꯅꯤ ꯑꯗꯣ ꯑꯩꯅ ꯏꯁꯤꯡ ꯇꯤꯜꯍꯧꯒ ꯃꯥꯟꯅꯕ ꯃꯔꯣꯏꯗꯨꯃ ꯈꯔ ꯍꯥꯞꯆꯔꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯞꯆꯔꯦ ꯑꯗꯨꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯃ ꯍꯥꯞꯆꯔꯦ ꯖꯤꯔꯥ ꯊꯨꯝ ꯃꯆꯨꯅꯆꯤꯡꯕꯁꯨ ꯈꯔ ꯍꯥꯞꯆꯔꯦ ꯁꯤ ꯍꯥꯟꯅ ꯃꯤꯛꯁ ꯇꯧꯖꯒꯦ ꯃꯌꯥꯝ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯖꯕꯅꯤ ꯑꯗꯨꯒ ꯁꯤꯅ ꯎꯁꯣꯏꯒ ꯃꯪꯒꯟꯒ ꯑꯗꯨꯃꯥꯏꯅ ꯀꯥꯡꯁꯨ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯄꯥꯐꯣꯔ ꯑꯃ ꯂꯩꯖꯔꯦ ꯌꯦꯔꯨꯝ ꯍꯧꯕ ꯑꯃ ꯇꯧꯖꯔꯦ ꯑꯗꯨꯒ ꯀꯣꯠꯅꯕ ꯊꯕꯤ ꯇꯨꯅꯤꯡꯈꯣꯛ ꯑꯗꯒꯤ ꯇꯤꯜꯍꯧꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯦ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯅ ꯎꯁꯣꯏꯒ ꯃꯪꯒꯟꯒ ꯀꯥꯡꯁꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯄꯥꯐꯣꯔ ꯂꯩꯖꯔꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯍꯧꯖꯔꯦ ꯀꯣꯠꯅꯕ ꯈꯔ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯥꯎꯖꯔꯦ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯃꯦꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯁꯦ ꯍꯧꯔꯁꯤ ꯃꯦꯝ ꯑꯩ ꯊꯖꯔꯒꯦ ꯄꯥꯟ ꯄꯥꯝꯕ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯒꯅꯤ ꯌꯦꯡꯕꯤꯔꯤꯕ ꯃꯔꯛꯇ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯇꯤꯟꯒ ꯌꯣꯠꯂꯦ ꯆꯥꯗ꯭ꯔꯤꯉꯩꯗ ꯃꯍꯥꯎꯗꯤ ꯈꯪꯗ꯭ꯔꯤ
ꯁꯤꯗꯤ ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯦ ꯇꯧꯔꯦ ꯃꯔꯣꯟ ꯂꯣꯜꯂꯦ ꯑꯩꯅ ꯀ꯭ꯋꯥ ꯃꯔꯨ ꯑꯃ ꯊꯥꯛꯆꯕꯅꯦꯕ ꯉꯁꯥꯏ ꯀ꯭ꯋꯥ ꯃꯔꯨꯁꯦ ꯊꯥꯛꯄꯁꯦ ꯄꯥꯟꯁꯦ ꯂꯦꯡꯉꯁꯨ ꯂꯦꯡꯕ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯍꯥꯞꯆꯕꯅꯤ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯀꯥꯡꯁꯣꯏꯁꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯟꯁꯦ ꯃꯣꯟ ꯃꯣꯟ ꯂꯥꯎꯋꯦ ꯍꯥꯎꯋꯦ ꯇꯣꯅꯤꯡꯈꯣꯛ ꯍꯩꯊꯖꯔꯒꯦ ꯂꯣꯏꯅ ꯐꯖꯅ ꯇꯧꯔꯦ ꯐꯖꯅ ꯇꯧꯔꯦ
Mana hore. Loisingre mayam ado mayamna nungsibiduna aigi channel asibu like share subscribe tawbiramu matung tabada hena fajaba nungai nungai ba video kaya ama sema ngamna hotna jarake ngasigi damaktadi matang asida loisinjarage